Security Force na TONGANBA MAFAM SINGDAGI HUMBAGI THABAK CHATHABADA TONGANBA LONA THINKHRABA Lalhoulup Singi Meeoi Tara Khutsu Khutlai Kayaga Konana Fagatpa Ngamkhre hari Manipur Police ki control room dagi thadorokpa pauda Imphal East ki Hangang Police Station na konba Mantripuki Thakurvari dagi Lona Thingkhraba Lalhoulup KCP City Meeoi active kadar manga Khutlai Konana fare hari Police na faraba kadar manga adudi Laishram Bulu Singh Jai Kuntaro RK Nelson Jai Tara Mapan Lalhoulup Thoiba Singh Jai Kuntaret Kanguzam Java Singh Jai Kunipan Amadi Boyamayum Javir Khan Jai Tara Mapani Makoidagi 9mm pistol ama magazine da yauramba maru Taramathoi 36 HE hand grenade ani mobile phone ahum sling bag ama cell oina lupa lising mangaga chatred amadi four wheeler amasu fagatpa ngamle hari Amarom dasu Thawal District Yaripok Police Station na konba Yaripok Bazar dagi Lona Thingkhraba Lalhoulup Prepark Progi active kadar ama fare hari ma ki maming sinam yai mamidei alias Chingakpa Jai Nifumangani Meeoi asidagi Security Force na mobile ama amadi four wheeler ama fagale makata na Security Force na Imphal West ki Singdagi Police Station na konba Singdagi Thokjom Laikai dagi Sankhai Thumkhai Sathabada Jenabani haiba Lona Thingkhraba Lalhoulup KCP MC gi active kadar amasu fabangamle hari Meeoi adu Khangembam Bipin Singh Jai Yangkhaini hari mangondagi two wheeler ama mobile phone ama amadi four wheeler ama fagatpangamle hari Nakal amarom desu Kaksin Police Station na konba Irengban Hawai Roadagi UPPK active kadar ama far hari Meeoi adu Fairoism Thoiba Singh alias Chalamba Jai Kunhumdoini hari Meeoi asidagi mobile phone ama four wheeler ama wallet ama Aadhaar card ama PAN card ama amadi voter ID ama recover tawri hari Amarom dasu Security Force Singna Wabagai Bazar dagi Lona Thingkhraba Lalhoulup KYKL gi active kadar ama fare Meeoi adu Mayengpam Joy Chandra Singh alias Boinau Jai Kunmari ni hari Meeoi asidagi mobile phone ani amadi four wheeler ama fagatpangamle hari Loina City Police na konba Khoyathong crossing dagi Delhaiba Ningombam alias Ken Jai Kuntra Matoi hariba Meeoi amasu Security Force na 9mm pistol ama amadi magazine da yauramba maru mari mobile phone ama Aadhaar card ama amadi four wheeler ama fagatpangamle hari